आकाशवाणी इम्फाल ngangbam nganthoi na pau pajari BJP Manipur Legislature Party gi losing bakhan khraba Sri Yumnam Khemcha na ngasi Rajyapal Ajay Kumar Bhala ga unaduna sarkar semnaba dabi tawkhre Lok Bhavan da ngasi Rajyapal ga unaba aduda BJP gi National General Secretary Tarun Chok BJP gi Northeast Coordinator Sambit Patra BJP Manipur Pradesh ki President A Sarda Devi amasung BJP gi MLA sing yauki Paukharan hai ngasi numidang wairam Sri Khemchan Mukhyamantri ona wasak lawraba yai wasak lawbagi thoramadu da upa mukhyamantri ani amasung griha mantri ama yawraba yai hairi Malemgi cancer numit ngasi Manipur da su tongan ba mafam singda pangthoknari numit asigi kumsi sahigi hiramna United by Unique haibasini numit asi Jenims da su pangthokhi thoramadu ga mari lenana Jenims ki ses medicine gi associate professor Dr. Wilu Buibau na hai lung cancer asi ayambana sada marifudi hidang mana sizinabadagi thokhalli awang nongpok lamdam gi oina Mizoram na khwaidagi yamna lung cancer naba raije oiri mangna hai Imphal West ki district NCD cell amasong District Health Mission Society na sinduna numit asi Urban Primary Health Center singjamai da pangthokhi Cancer Survivor of Manipur na sinduna Tagel Khongbal maning lekai makoi nungol sing maning amadi maya Imphal da su palan thoramasi pangthokhi numit asi Khabai Soi Sajiwa Jail Road ta leba AOI Babina Speciality Hospital gi auditorium da su haujik pangthokli 33 by 11 kV Imphal Power House Substation gi 11 kV tidim 2 feeder na konba mafam singda hayang ayupung 13 dagi nungthil pung 3 phawba mai mutkani MSPDCL na thokpa cherolam gi matungina hayang kwa kaithel da uma sa thabagi thabak sathagadaba na feeder asina konba mafam singda hairiba matam asida mai phangloi hairi tha sigi tarukta sandokadoriba pariksha pe sarsa gi thoramasi miyamna yengbinaba Pradhan Mantri Narendra Modi na appeal tauri social media da thagatpa post amada Pradhan Mantri na hai lebasi gi naha singa unaduna wari saba haibasi pungning nauthokhalli magna hai parikya gi matamda pungning leitana parikya thaba haibasi yamna maktangai fade Sri Modi na hai handakta Debamogra Coimbatore Raipur Guwahati amasung 7 Lok Kalyan Marg Delhi da exam warrior singa unaduna wafung kya khanakhi Bharat amasung Kenya na leba ani gi mari yauna lamdam amasung malem gi oibo wafung kya gi matang da khanakre Nairobi da pangthokpa Bharat amasung Kenya Foreign Office Consultation gi ahum subar round da lebak ani na rajniti lalolitik ngaksel security shiksha amasung tourism yauna tongan balam singda hena mari fagarhana ba khanakhi Kha thangba amasung nongpok thangba Africa gi External Affairs Mantraloy gi Joint Secretary James Ken Kenya gi Foreign and Diaspora Mantraloy gi Asia and Pacific ki Deputy Director General Zen Makori na Nairobi da pangthokpa India Kenya Foreign Office Consultation gi ahum subar round da punna sabapati oikhi Nairobi da leba Bharat ki High Commission gi matungina leba ani na rajniti lalol itik sel thadaba ngaksel security digital public infrastructure shiksha kala sanskriti capacity building amasung tourism da tengbang pinaba hengarhanaba yanakhi Bharat amasung Kyrgyzstan gi marakta 13 suba joint military exercise khanjar masidagi Assam gi Sonitpur jilla gi Misamari da horagani numit 13 ni sathagadaba exercise asina lebak ani gi special force gi marakta urban warfare amasung counter terrorism operation chathabada tengbang pinanaba pandam thamli exercise asina leba ani gi marakta ngaksel amasung lanmi gi mari fagarhalagani lanmi gi pawmatung ina Bharat ki Allied Parachute Regiment amasung Kyrgyzstan gi Scorpion Brigade na sniping room intervention building clearance mountain craft amasung counter terrorism drill na singba advanced tools sing utkani leba ani gi marakta English ni 13 dagi hauna sahi gi joint military exercise asi pangthoktuna lakli pauloi jare